फाउरब कवि थॉमस कैम्बेल न इरमे मयाम उनबद खरदि कायनबताई उनन खोंगलोय ओइगनी मखोयन नेटलिब मालेमना लानमीगी लेरोल चनफमने चही यांखैगी ममांगद भारतन सेमदोकप याररोयदबा येकनबा अमा तुरेल कया चेलिबा पाथी कोमथी अमसुंग पुखरी कया लेरिब लमदम अमद थेंगनकी मुक्नबदु महाकपु माइथीब पीदुना लोइसिल्लबदा अनौब बंगलागी लेबाक बांग्लादेश हाइबसि पोखी अमसुंग धर्मद युमफम ओइब जातिगी वारी लोइसिनकी इंग्लिश सिंगमा चमापल हुंपुतरादा पाकिस्तान की लानमीना लेंगाक थादोकलगा मिखल तौनबा लाउथोकी शेख मुजीबुर रहमान की लुचिंग मखादा अवामी लीगना नोंगपोक पाकिस्तान की मिखलदा पाक्तकना माई पाकी अदुबु मिलिटरी जुंताना मंगोंदा शक्ति सिननिंखिदे लिसिंगमा चमापल हुंपुतरा माथोयगी हौगलकपदा मुजीबुर रहमानना ढाका रेस्ट कोर्ट पीकिबा ऐतिहासिक ओइरबा पाउजेलमदा महाकना बंगाली सिंगना पंजाबी अमसुंग पठान सिंगी मिनाई ओइरोइदोबा अनौब लेबाक अमा पीगने हाइना वासखी महाकी मरैबाक चा पुमनमकना महाकी मतुंग इंदुना मुक्ति बाहिनी अमसुंग मुक्ति फौज सेमकी मिलिटरी जुंता अमसुंग नोंगचुक पाकिस्तानना जनरल टिका खानबु नोंगपुक पाकिस्तान की एडमिनिस्ट्रेटर हापकी अमसुंग महाकना तमथीरबा मियोट मिनैगी क्रैकडाउन अमा हौरमे अदु ओइदुनसु पाकिस्तान लानमीगी निंगहनबा कया लेखी अमसुंग चही अदुदा ngन्न lakpa nongju thaduna mukti fauge ising thumjin balam ayamba khudum chalame nongju tha loikhrbada military na amuk sem saraktuna September thadadi mafam loinamak amuk hana lawsilame freedom fighters singaduna bharat ki ngamkhai lanchilaktuna changjapam lawrame chaurak na miyoi million taramuk ngamkhai manakta leiba kemta changjapam lawrame miyam paktakna na hatpa amadi nupi singbu ijat manghan bagi warina bharat miyam gi असाउब हेनगलमे अदुगा अमरोमद भारत लैंगाकी ओइनसु रिफ्यूजी सिंग अदुगी येंगसनब ngamloi हाइबसु यामना नाखै सेंगलमे बॉर्डर सिक्योरिटी फोर्स ना पाकिस्तान लानमीगा मुक्नबदु हौरकलमे अमसुंग तपना लैबाक अनिना लानगी खोंगफमद चंगलखी कोना ऑपरेशन की इंचार्ज लौरखिबा जनरल जगजीत सिंह अरोराना निंगसिंग लदुना ऐखोइना यामना ngannna matamsu leiringaida thaurang tawrame aduga atopa wafam amana ऐखोइगी माइ पाकबदु ख्वाइदगी अतेनबा matamda phangdrabadi United Nations amadi अतै अचौबा लेबाक सिंगना ऐखोइबु चपचाना माइ पाकबगी महutta नोंमै कापा लेपननबा तक्सिलकनी हाइबा खंगलमे अदुबु ऐखोइदी माइ पाकबा नत्तबा अतोप्पा अमा पामलमदे ऐहांगना हंगलाक हंजिंदा सापु पीबा ngamnaba amasung थाक खुदिंगमक्ता यौबा ngamba amasung पाउ फाउनबा ngamnaba सेम सारमे मतमदुगी लानमीगी मकोक जनरल साम मानेकशॉना नोंगपोक पाकिस्तान दा भारत लानमीना चंगसिंद्रिङैदा चपचाना सेम सागदबने हाइबसिदा चप युंगना लेपलमे महांगना प्रधानमंत्री इंदिरा गांधीबु लानमीना चपचाना सेम साबदु फाउ ngainaba भाव ताहलमे फिल्ड मार्शल मानेकशॉना थौदोक्तुबु निंगसिंगलदुना ख्रिस्ट कुमलिसिंग अमा चमापल हुंपुतरा माथोइगी लानगी थौरांगदी याहिया खाना नोंगपोक पाकिस्तान दा क्रैकडाउन हेक हौकिबा रिफ्यूजी सिंगना चेंचलकपा हौरकपदगी हौना यामना कुपना तौबा हौक्रबने रिफ्यूजी सिंगदु हनखिनबा करिगुंबा खरदि तौगदबने हाइबसि ऐखोइ खंगलमे वाहंगदी करंबा मतमदा तौगदगे हाइबसिने मदु एप्रिल नत्रगा मे थादा तौबा यारमे अदुबु मतमदुदा ऐखोइ सेम सारमदे ऐगी लानमीसिंग खोमजिंदबा यादे नोंगजु थासु यौरकदौरे हिमालयन पासु हांगदोकदौरे अदुगा ऐदी चाइनीस फ्रंचु येंगदबने भारत लानमीगिदी लानफाउ हौद्रिङैदा माइ पाकपा हौरमे नवेम्बर 28 बोयरादा पाकिस्तानगी चंगसिलकपा टेंगसिंग थुगाइदुना तकथोकलमे अमेरिकाना साबा सेबर फाइटर अहुम भारत की ngamkhai manungda nongthakta kaptharame amasung madu khunjalising kayana yenglame December 3 Pakistan lan tawre haina lauthuklame amadi numidang wairam pung 5 minute kunda Bharat ki forward air force base singda lairiba fighter singdu
ꯃꯥꯡꯍꯟꯅꯕꯒꯤꯗꯃꯛꯇ ꯂꯥꯟꯗꯥꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯥꯏ ꯄꯥꯛꯈꯤꯗꯦ꯫ ꯀꯣꯜꯀꯇꯥꯗ ꯂꯩꯈꯤꯕ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯈꯨꯗꯛꯇ ꯗꯦꯜꯂꯤꯗ ꯍꯜꯂꯛꯇꯨꯅ ꯖꯥꯇꯤꯒꯤ ꯃꯤꯌꯥꯝꯗ ꯅꯣꯡꯌꯥꯏꯗ ꯄꯥꯎꯖꯦꯜ ꯄꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯈꯤ, ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯗ ꯑꯀꯤꯕ ꯑꯃ ꯂꯥꯛꯂꯤꯕ ꯃꯤꯀꯨꯞꯁꯤꯗ ꯑꯩꯍꯥꯛꯅ ꯅꯈꯣꯏꯗ ꯄꯥꯎꯖꯦꯜ ꯄꯤꯔꯤ꯫ ꯄꯨꯡ ꯈꯔꯒꯤ ꯃꯃꯥꯡ ꯗꯤꯁꯦꯝꯕꯔ 5:05 ꯍꯦꯛ ꯃꯇꯨꯡꯗ ꯄꯥꯀꯤꯁꯇꯥꯟꯅ ꯑꯩꯈꯣꯏꯒꯤ ꯏꯊꯛꯇ ꯃꯄꯨꯡ ꯐꯥꯅ ꯂꯥꯟ ꯑꯃ ꯍꯧꯔꯛꯈ꯭ꯔꯦ꯫ ꯄꯥꯀꯤꯁꯇꯥꯟ ꯑꯦꯌꯔ ꯐꯣꯔꯁꯅ ꯈꯪꯍꯧꯗꯅ ꯑꯩꯈꯣꯏꯒꯤ ꯑꯃ꯭ꯔꯤꯠꯁꯔ, ꯄꯊꯥꯟꯀꯣꯠ ꯑꯃꯁꯨꯡ ꯁ꯭ꯔꯤꯅꯒꯔ, ꯑꯋꯟꯇꯤꯄꯨꯔ, ꯎꯠꯇꯔꯂꯥꯏ, ꯖꯣꯙꯄꯨꯔ, ꯑꯝꯕꯥꯂꯥ ꯑꯃꯁꯨꯡ ꯑꯒ꯭ꯔꯥꯗ ꯂꯩꯕ ꯑꯦꯌꯔꯐꯤꯜꯗꯁꯤꯡꯗ ꯂꯥꯟꯗꯥꯔꯛꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯒꯤ ꯑꯄꯨꯟꯕ ꯊꯧꯅꯥꯅ ꯂꯥꯟ ꯄꯥꯝꯕ ꯑꯃꯁꯨꯡ ꯀꯥꯏꯍꯧꯔꯨꯕ ꯌꯥꯎꯗꯅ ꯂꯥꯟꯗꯥꯔꯛꯂꯤꯕ ꯄꯥꯀꯤꯁꯇꯥꯟꯕꯨ ꯑꯔꯣꯏꯕ ꯑꯃꯁꯨꯡ ꯃꯄꯨꯡ ꯐꯥꯅ ꯃꯥꯏꯊꯤꯕ ꯄꯤꯒꯅꯤ ꯍꯥꯏꯕꯁꯤꯗ ꯑꯩꯍꯥꯛ ꯀꯔꯤꯁꯨ ꯆꯤꯡꯅꯗꯦ꯫ ꯏꯟꯗꯤꯌꯟ ꯑꯦꯌꯔ ꯐꯣꯔꯁꯅ ꯅꯨꯃꯤꯠꯇꯨꯃꯛꯀꯤ ꯅꯨꯃꯤꯗꯥꯡꯗ ꯇꯦꯖꯒꯥꯎ ꯑꯃꯁꯨꯡ ꯀꯨꯔꯃꯤꯇꯣꯂꯥꯗ ꯂꯥꯟꯗꯥꯗꯨꯅ ꯆꯥꯎꯅ ꯃꯥꯡ ꯇꯥꯛꯍꯜꯂꯝꯃꯤ꯫ ꯑꯦꯌꯔ ꯃꯥꯔꯁꯦꯜ I.C. ꯗꯦꯋꯥꯟꯅ ꯂꯥꯟꯗꯥ ꯑꯗꯨꯒꯤ ꯊꯧꯔꯥꯡ ꯌꯥꯠꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯀꯣꯟꯅ ꯅꯤꯡꯁꯤꯡꯕꯗ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕꯗ ꯄꯥꯀꯤꯁꯇꯥꯟ ꯑꯃꯁꯨꯡ ꯅꯣꯡꯄꯣꯛ ꯄꯥꯀꯤꯁꯇꯥꯟꯗ ꯂꯩꯔꯤꯕ ꯁꯤꯖꯤꯟꯅꯔꯤꯕ ꯑꯃꯗꯤ ꯁꯤꯖꯤꯟꯅꯗ꯭ꯔꯕ ꯑꯦꯌꯔꯐꯤꯜꯗ ꯄꯨꯝꯅꯃꯛꯇ ꯕꯣꯝ ꯊꯥꯗꯗꯨꯅ ꯑꯦꯌꯔꯐꯤꯜꯗ ꯈꯨꯗꯤꯡꯃꯛ ꯁꯤꯖꯤꯟꯅꯕ ꯌꯥꯍꯜꯂꯝꯗꯦ꯫ ꯃꯗꯨ ꯁꯤꯖꯤꯟꯅꯕ ꯌꯥꯍꯟꯗꯕꯗꯒꯤ ꯑꯦꯔꯣꯄ꯭ꯂꯦꯟ ꯄꯥꯏꯈꯠꯄ ꯉꯝꯂꯝꯗꯦ꯫ ꯑꯩꯈꯣꯏꯅꯁꯨ ꯃꯈꯣꯏꯒꯤ ꯑꯦꯌꯔꯐꯤꯜꯗꯁꯤꯡꯗꯒꯤ ꯊꯣꯏꯗꯣꯛꯅ ꯙꯥꯀꯥ ꯑꯃꯁꯨꯡ ꯇꯦꯖꯒꯥꯎꯗꯒꯤ ꯄꯥꯏꯈꯠꯂꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯀꯅꯥꯁꯨ ꯂꯥꯛꯈꯤꯗꯦ, ꯃꯔꯝꯗꯤ ꯃꯈꯣꯏꯒꯤꯗꯒꯤ ꯑꯩꯈꯣꯏꯒꯤꯅ ꯀꯥ ꯍꯦꯟꯅ ꯃꯄꯥꯡꯒꯜ ꯀꯜꯂꯤ ꯍꯥꯏꯕꯁꯤ ꯃꯈꯣꯏꯁꯨ ꯈꯪꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯁꯣꯚꯤꯌꯦꯠ ꯌꯨꯅꯤꯌꯟꯅ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯥꯎꯟꯁꯤꯜꯗ ꯁꯤꯖꯐꯥꯌꯔꯒꯤꯗꯃꯛ ꯄꯨꯈꯠꯂꯛꯄ ꯔꯤꯖꯣꯂꯨꯁꯟ ꯈꯨꯗꯤꯡꯃꯛ ꯚꯤꯇꯣ ꯇꯧꯔꯝꯃꯤ꯫ 9 ꯏꯟꯐꯦꯟꯇ꯭ꯔꯤ ꯂꯨꯆꯤꯡꯂꯤꯕ ꯃꯦꯖꯔ ꯖꯦꯅꯔꯦꯜ ꯗꯜꯕꯤꯔ ꯁꯤꯡꯍꯅ ꯅꯣꯡꯄꯣꯛ ꯄꯥꯀꯤꯁꯇꯥꯟꯒꯤ ꯉꯝꯈꯩ ꯅꯛꯅ ꯂꯩꯕ ꯖꯦꯁꯣꯔ ꯑꯃꯁꯨꯡ ꯑꯀꯣꯏꯕꯗ ꯂꯩꯕ ꯃꯔꯨꯑꯣꯏꯕ ꯁꯍꯔꯁꯤꯡꯗ ꯅꯣꯡꯃꯩ ꯀꯥꯞꯄ ꯍꯧꯔꯝꯃꯤ꯫ ꯗꯤꯁꯦꯝꯕꯔ 5ꯗ ꯗꯔꯁꯅ ꯊꯥꯀꯨꯔꯒꯥꯎ, ꯀꯃꯜꯄꯨꯔ ꯑꯃꯁꯨꯡ ꯑꯈꯨꯔꯥꯗꯤ ꯂꯧꯁꯤꯜꯂꯝꯃꯤ ꯑꯃꯁꯨꯡ ꯏꯟꯗꯤꯌꯟ ꯑꯦꯌꯔ ꯐꯣꯔꯁꯅ ꯙꯥꯀꯥꯗ ꯅꯨꯃꯤꯠ ꯆꯨꯞꯄ ꯂꯦꯞꯄ ꯂꯩꯇꯅ ꯂꯥꯟꯗꯥꯔꯝꯃꯤ꯫ ꯖꯦꯅꯔꯦꯜ ꯑꯔꯣꯔꯥꯅ ꯅꯤꯡꯁꯤꯡꯂꯗꯨꯅ ꯑꯦꯌꯔ ꯐꯣꯔꯁꯅ ꯑꯩꯈꯣꯏꯗ ꯅꯣꯡꯊꯛꯀꯤ ꯑꯐꯕ ꯐꯤꯚꯝ ꯄꯤꯒꯅꯤ ꯍꯥꯏꯅ ꯋꯥꯁꯛꯈꯤ, ꯃꯗꯨ ꯑꯩꯈꯣꯏꯅ ꯄꯨꯡ 36-94 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯉꯥꯛꯂꯝꯃꯤ ꯑꯃꯁꯨꯡ ꯃꯈꯣꯏꯅ ꯌꯦꯛꯅꯕꯁꯤꯡꯕꯨ ꯂꯩꯈꯥꯗꯒꯤ ꯍꯦꯜꯍꯜꯂꯝꯗꯦ, ꯑꯗꯨꯒ ꯑꯔꯨꯝꯕ ꯈꯨꯠꯂꯥꯏ ꯄꯨꯊꯣꯛ ꯄꯨꯁꯤꯟꯗ ꯋꯥꯒꯗꯕꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯏꯇꯦꯡ ꯄꯥꯡꯗꯨꯅ ꯕꯣꯝ ꯇꯣꯞ ꯁꯤꯖꯤꯟꯅꯗꯨꯅ ꯂꯥꯟꯗꯥꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝꯅ ꯆꯥꯎꯅ ꯑꯩꯈꯣꯏꯗ ꯂꯥꯏꯊꯣꯛꯍꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯋꯥꯏꯗꯗꯤ ꯙꯥꯀꯥ ꯁꯍꯔꯗꯒꯤ ꯃꯤ ꯑꯌꯥꯝꯕ ꯂꯥꯟꯖꯦꯟꯅꯈꯤꯗꯨꯅ ꯏꯇꯥꯛ ꯇꯥꯛꯂꯝꯃꯤ꯫ ꯗꯤꯁꯦꯝꯕꯔ 6ꯇꯗꯤ ꯚꯥꯔꯠ ꯂꯥꯟꯃꯤꯒꯤ ꯑꯀꯟꯕ ꯄ꯭ꯔꯦꯁꯔꯗꯒꯤ ꯅꯣꯡꯄꯣꯛ ꯄꯥꯀꯤꯁꯇꯥꯟ ꯑꯃꯗꯤ ꯏꯁꯤꯡ ꯑꯃꯁꯨꯡ ꯅꯣꯡꯊꯛ ꯂꯝꯕꯤ ꯑꯅꯤꯃꯛꯇꯒꯤ ꯄꯨꯝꯊꯤꯡ ꯊꯤꯡꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯈꯤꯕ ꯚꯥꯏꯁ ꯑꯦꯗꯃꯤꯔꯦꯜ ꯃꯍꯤꯔ ꯀꯨꯃꯥꯔ ꯔꯣꯏꯅ ꯃꯇꯝꯗꯨꯒꯤ ꯋꯥꯔꯤ ꯇꯝꯂꯗꯨꯅ 1964ꯗ ꯑꯩꯈꯣꯏꯅ ꯃꯥꯏꯀꯩ ꯄꯨꯝꯕ ꯊꯤꯡꯖꯤꯟꯗꯨꯅ ꯌꯦꯛꯅꯕꯁꯤꯡꯅ ꯆꯦꯟꯈꯤꯒꯗꯕꯗꯒꯤ ꯉꯥꯛꯊꯣꯛꯂꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯗꯁꯨ ꯑꯦꯔꯣꯄ꯭ꯂꯦꯟꯁꯤꯡ ꯁꯤꯖꯤꯟꯅꯈꯤ꯫ ꯀꯥꯏꯅꯊꯪꯗ ꯑꯦꯗꯃꯤꯔꯦꯜ ꯁꯔꯤꯐꯅ ꯐꯣꯔꯠ ꯋꯤꯂꯤꯌꯝꯗ ꯕꯣꯟꯗꯤ ꯑꯣꯏꯅ ꯂꯩꯔꯤꯉꯩꯗ ꯅꯦꯚꯤꯅ ꯁꯃꯨꯗ꯭ꯔꯂꯣꯝꯗ ꯆꯠꯀꯗꯕ ꯂꯝꯕꯤꯁꯤꯡꯗ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯂꯦꯞꯇꯅ ꯑꯩꯈꯣꯏꯗ ꯌꯩꯈꯤꯕ ꯃꯌꯥꯝꯗꯨꯅ ꯑꯩꯍꯥꯛ ꯅꯥ ꯄꯪꯈꯤ, ꯃꯤꯠ ꯇꯥꯡꯈꯤ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯍꯥꯏꯈꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯗꯒꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯦꯌꯔ ꯐꯣꯔꯁꯇꯤ ꯃꯆꯤ ꯂꯦꯡꯈꯤꯗ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯖꯦꯁꯣꯔꯁꯨ ꯃꯥꯏꯊꯤꯔꯦ꯫ ꯏꯟꯗꯤꯔꯥ ꯒꯥꯟꯙꯤꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯚꯥꯔꯠꯅ ꯕꯪꯒ꯭ꯂꯥꯗꯦꯁꯄꯨ ꯑꯃꯨꯛ ꯁꯦꯝꯖꯤꯟ ꯁꯥꯖꯤꯜꯂꯤ ꯇꯝꯈꯤ꯫ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯃꯤꯌꯥꯝꯅ ꯍꯤꯡꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯟꯊꯦꯡꯅꯔꯤ, ꯑꯗꯨꯒ ꯚꯥꯔꯠꯀꯤ ꯃꯤꯌꯥꯝꯅ ꯂꯥꯟꯗꯥꯔꯛꯂꯤꯕꯁꯤꯡꯕꯨ ꯃꯥꯏꯊꯤꯕ ꯄꯤꯅꯕ ꯂꯥꯟꯊꯦꯡꯅꯔꯤ꯫ ꯃꯈꯣꯏ ꯄꯨꯟꯅ ꯆꯞ ꯃꯥꯟꯅꯕ ꯂꯝꯕꯤꯗ ꯊꯦꯡꯅꯔꯤ꯫ ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯌꯥꯝꯅ ꯀꯨꯞꯅ ꯈꯟꯅꯔꯕ ꯇꯨꯡꯗ ꯁꯛꯈꯪꯕ ꯄꯤꯔꯅꯤ ꯍꯥꯏꯅ ꯂꯦꯞꯅꯔꯦ꯫ ꯗꯤꯁꯦꯝꯕꯔ 8ꯇꯗꯤ ꯚꯥꯔꯠ ꯂꯥꯟꯃꯤꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ꯍꯟꯗꯣꯔꯛꯄ ꯂꯥꯟꯃꯤꯁꯤꯡꯕꯨ ꯈꯨꯜꯅꯥꯗ ꯇꯥꯟꯅꯕ ꯍꯧꯔꯦ꯫ ꯈꯨꯜꯅꯥꯗ ꯌꯥꯝꯅ ꯀꯟꯅ ꯑꯊꯤꯡꯕ ꯂꯩꯈꯤ ꯑꯃꯁꯨꯡ ꯂꯥꯟ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯈꯥꯡꯈꯤ꯫ ꯃꯃꯥꯡꯒꯤ ꯅꯨꯃꯤꯠꯇ 41 ꯃꯥꯎꯟꯇꯦꯟ ꯕ꯭ꯔꯤꯒꯦꯗꯅ ꯑꯇꯣꯞꯄ ꯃꯔꯨꯑꯣꯏꯕ ꯁꯍꯔ ꯖꯦꯅꯥꯏꯗꯥꯕꯨ ꯈꯪꯂꯥꯛ ꯈꯪꯖꯤꯟ ꯇꯧꯗꯨꯅ ꯂꯧꯁꯤꯜꯂꯝꯃꯤ꯫ ꯅꯣꯡꯄꯣꯛꯂꯣꯝꯗ ꯐꯣꯔꯠ ꯀꯣꯞꯁꯀꯤ ꯖꯦꯅꯔꯦꯜ ꯁꯥꯒꯠꯅ ꯀꯣꯃꯤꯂꯥ ꯇꯥꯎꯟ ꯑꯃꯗꯤ ꯆꯥꯟꯗꯄꯨꯔ ꯑꯃꯁꯨꯡ ꯇꯥꯎꯠ ꯀꯥꯟꯗꯤ ꯇꯝꯅ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯃꯇꯝꯗꯨꯒꯤ ꯏꯁꯇꯔꯟ ꯀꯃꯥꯟ ꯂꯦꯐꯇꯅꯦꯟꯠ ꯖꯦꯅꯔꯦꯜ J.F.R. ꯖꯦꯀꯣꯕꯅ ꯍꯥꯏ, ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯊꯨꯅ ꯑꯁꯣꯛ ꯑꯄꯟꯁꯨ ꯌꯥꯔꯤꯕꯃꯈꯩ ꯊꯣꯛꯇꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ꯫ ꯃꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯏꯁꯇꯔꯟ ꯀꯃꯥꯟꯅ ꯃꯔꯨꯑꯣꯏꯕ ꯄꯥꯟꯗꯝ ꯑꯣꯏꯅ ꯙꯥꯀꯥ ꯈꯜꯂꯝꯃꯤ
ꯃꯁꯤꯒꯤꯗꯃꯛꯇ ꯃꯊꯪꯗ ꯑꯩꯈꯣꯏꯅ ꯁꯍꯔꯒꯤ ꯃꯍꯨꯠꯇ ꯏ ꯄꯥꯎ ꯐꯥꯎꯗꯣꯛ ꯐꯥꯎꯖꯤꯟ ꯑꯃꯗꯤ ꯀꯟꯇ꯭ꯔꯣꯜ ꯁꯦꯟꯇꯔꯒꯤ ꯃꯇꯦꯡ ꯐꯪꯕ ꯌꯥꯕ ꯈꯜꯂꯝꯃꯤ꯫ ꯈꯨꯗꯝ ꯑꯣꯏꯅ ꯋꯦꯁꯇꯔꯟ ꯁꯦꯛꯇꯔꯗ ꯑꯩꯈꯣꯏꯅ ꯃꯥꯒꯨꯔꯥ ꯑꯃꯁꯨꯡ ꯐꯔꯤꯗꯄꯨꯔ ꯈꯜꯂꯝꯃꯤ, ꯑꯗꯨꯒ ꯏꯁꯇꯔꯟ ꯁꯦꯛꯇꯔꯒꯤ ꯑꯣꯏꯅ ꯆꯥꯟꯄꯨꯔ ꯑꯃꯁꯨꯡ ꯗꯥꯎꯗ ꯀꯥꯟꯗꯤ ꯈꯜꯂꯝꯃꯤ꯫ ꯃꯁꯤꯅ ꯚꯥꯔꯠꯀꯤ ꯙꯥꯀꯥ ꯈꯣꯡꯆꯠꯀꯤ ꯑꯄꯨꯟꯕ ꯃꯑꯣꯡꯅꯤ꯫ ꯀꯔꯤꯒꯨꯝꯕꯗ ꯃꯥꯌꯣꯛꯅꯕ ꯊꯦꯡꯅꯔꯕ ꯃꯁꯥ ꯉꯥꯛꯊꯣꯛꯆꯕꯒ ꯂꯣꯏꯅꯅ ꯊꯦꯡꯅꯕ ꯅꯠꯇ꯭ꯔꯒ ꯊꯨꯅ ꯂꯥꯟꯊꯣꯛꯈꯤꯕ ꯑꯁꯤꯅꯤ꯫ ꯃꯗꯨꯕꯨ ꯅꯤꯡꯁꯤꯡꯂꯗꯨꯅ ꯖꯦꯅꯔꯦꯜ ꯑꯔꯣꯔꯥꯅ ꯍꯥꯏ, ꯑꯩꯈꯣꯏꯅ ꯑꯆꯧꯕ ꯃꯥꯌꯣꯛꯅꯕ ꯊꯦꯡꯅꯗꯅꯕ ꯑꯆꯧꯕ ꯂꯝꯕꯤꯒꯤ ꯃꯍꯨꯠꯇ ꯂꯝꯕꯤ ꯃꯆꯥ ꯃꯆꯥꯗ ꯂꯥꯟꯊꯣꯛꯅꯕ ꯆꯠꯂꯝꯃꯤ꯫ ꯍꯥꯏꯋꯦꯁꯤꯡ ꯊꯥꯗꯣꯛꯂꯒ ꯑꯁꯝꯕ ꯂꯝꯕꯤ ꯃꯆꯥꯁꯤꯡꯗ ꯆꯠꯂꯝꯃꯤ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡꯕꯨꯁꯨ ꯃꯁꯥꯒꯤ ꯃꯇꯤꯛ ꯆꯥꯅ ꯆꯠꯄ ꯉꯝꯅꯕ ꯍꯣꯠꯅꯍꯜꯂꯝꯃꯤ꯫ ꯔꯁꯤꯌꯥꯅ ꯁꯥꯕ ꯏꯁꯤꯡꯗ ꯆꯠꯄ ꯉꯝꯕ ꯇꯦꯡ ꯈꯔ ꯑꯩꯈꯣꯏꯅ ꯂꯣꯏꯅꯔꯝꯃꯤ, ꯃꯗꯨ ꯇꯨꯔꯦꯜ ꯂꯥꯟꯕ ꯃꯇꯝꯗ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯀꯥꯟꯅꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯇꯨꯔꯦꯜ ꯂꯥꯟꯅꯕ ꯍꯦꯂꯤꯀꯣꯞꯇꯔꯁꯨ ꯁꯤꯖꯤꯟꯅꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯗ ꯅꯣꯡꯄꯣꯛ ꯄꯥꯀꯤꯁꯇꯥꯟꯒꯤ ꯒꯣꯚꯔꯅꯔꯅ ꯄ꯭ꯔꯁꯤꯗꯦꯟ ꯌꯥꯍꯤꯌꯥ ꯈꯥꯟꯗ ꯋꯥꯔꯤ ꯁꯥꯅꯕ ꯍꯧꯅꯕ ꯄꯥꯎ ꯊꯥꯔꯝꯃꯤ꯫ ꯗꯤꯁꯦꯝꯕꯔ 9ꯗ ꯖꯦꯅꯔꯦꯜ ꯒꯣꯟꯁꯥꯜꯕꯦꯁꯅ ꯑꯁꯨꯜꯒꯟꯖꯗ ꯃꯦꯘꯅꯥ ꯇꯨꯔꯦꯜ ꯃꯄꯥꯟꯗ ꯊꯨꯡꯂꯝꯃꯤ꯫ ꯇꯨꯔꯦꯜꯒꯤ ꯃꯄꯥꯜ ꯑꯃꯔꯣꯝꯗ ꯙꯥꯀꯥ ꯆꯠꯅꯕ ꯂꯝꯕꯤ ꯂꯝꯖꯥꯎ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯆꯨꯞꯂꯣꯝꯗꯅ ꯗꯤꯁꯦꯝꯕꯔ 9ꯗ ꯚꯥꯔꯠꯀꯤ ꯃꯤꯁꯥꯏꯜ ꯕꯣꯠꯁꯤꯡꯅ ꯀꯔꯥꯆꯤ ꯍꯤꯊꯥꯡꯐꯝꯗꯨ ꯃꯩ ꯊꯥꯔꯝꯃꯤ꯫ ꯃꯃꯤꯡ ꯆꯠꯈꯤꯕ ꯑꯦꯇꯦꯛ ꯑꯗꯨꯅ ꯑꯆꯧꯕ ꯋꯥꯈꯜꯒꯤ ꯆꯩꯅꯥ ꯑꯃ ꯄꯤꯔꯝꯃꯤ꯫ ꯚꯥꯏꯁ ꯑꯦꯗꯃꯤꯔꯦꯜ ꯃꯤꯍꯤꯔ ꯔꯣꯏꯅ ꯃꯗꯨꯕꯨ ꯅꯤꯡꯁꯤꯡꯂꯗꯨꯅ ꯍꯥꯏ, ꯑꯩꯈꯣꯏꯅ ꯀꯅꯥꯗꯒꯤꯁꯨ ꯑꯌꯥꯕ ꯂꯧꯈꯤꯗꯦ, ꯑꯗꯨꯕꯨ ꯀꯔꯥꯆꯤꯗ ꯃꯤꯁꯥꯏꯜ ꯀꯥꯞꯈꯤ, ꯑꯗꯨꯒ ꯀꯔꯥꯆꯤꯗꯒꯤ ꯍꯦꯟꯅ ꯀꯥꯃꯥꯔꯤ ꯊꯥꯎ ꯊꯝꯐꯝ ꯊꯨꯒꯥꯏꯕꯅ ꯇꯁꯦꯡꯅ ꯊꯥꯎꯒꯤ ꯑꯋꯥꯠꯄ ꯂꯩꯍꯟꯈꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯦꯇꯦꯛ ꯑꯗꯨꯅ ꯄꯥꯀꯤꯁꯇꯥꯟ ꯅꯦꯚꯤ ꯑꯃꯁꯨꯡ ꯀꯔꯥꯆꯤꯒꯤ ꯃꯤꯌꯥꯝꯒꯤ ꯋꯥꯈꯜ ꯌꯥꯝꯅ ꯁꯣꯟꯊꯍꯟꯈꯤ꯫ ꯋꯦꯁꯇꯔꯟ ꯐ꯭ꯔꯟꯠꯇ ꯄꯨꯟꯁꯇ ꯆꯠꯊꯈꯤꯕ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯦꯇꯦꯛ ꯃꯥꯏꯊꯤꯔꯝꯃꯤ, ꯑꯗꯨꯒ 18 ꯗꯤꯚꯤꯖꯟꯁꯨ ꯔꯥꯖꯁꯊꯥꯟꯗ ꯃꯥꯏꯊꯤꯔꯝꯃꯤ꯫ ꯁꯣꯝꯗ ꯆꯥꯎꯔꯕ ꯃꯦꯘꯅꯥ ꯇꯨꯔꯦꯜ ꯂꯥꯟꯕ ꯍꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯍꯟꯗꯣꯔꯛꯄ ꯂꯥꯟꯃꯤꯁꯤꯡꯅ ꯊꯣꯡ ꯑꯗꯨ ꯊꯨꯒꯥꯏꯈꯤꯔꯝꯃꯤ, ꯑꯗꯨꯅ ꯃꯇꯨꯡ ꯄꯨꯡ 53 ꯍꯦꯟꯅ MI-4 ꯍꯦꯂꯤꯀꯣꯞꯇꯔꯅ ꯂꯥꯟꯃꯤꯁꯤꯡꯗꯨ ꯑꯁꯣꯝ ꯋꯥꯡꯃ ꯅꯔꯁꯤꯡꯗꯤ ꯍꯥꯏꯕꯗꯨꯗ ꯂꯥꯟꯊꯣꯛꯂꯝꯃꯤ꯫ ꯏꯌꯔ ꯃꯥꯔꯁꯦꯜ ꯗꯤꯋꯥꯟꯅ ꯑꯩꯅ ꯃꯈꯣꯏꯗ ꯏꯁꯇꯔꯟ ꯁꯦꯛꯇꯔꯗ ꯂꯩꯔꯤꯕ ꯍꯦꯂꯤꯀꯣꯞꯇꯔ ꯈꯔꯅ ꯂꯥꯟꯃꯤꯁꯤꯡ ꯇꯨꯔꯦꯜ ꯋꯥꯡꯃꯗ ꯏꯌꯔꯂꯤꯐ ꯇꯧꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯍꯥꯛꯅ ꯃꯁꯤꯃꯁꯨ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯁꯤ ꯅꯣꯔꯃꯦꯜ ꯑꯣꯏꯅ ꯇꯧꯅꯕ ꯊꯕꯛꯇꯤ ꯅꯠꯇꯦ, ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯄꯥꯏꯂꯣꯠꯁꯤꯡꯗꯤ ꯅꯨꯃꯤꯗꯥꯡ ꯄꯥꯏꯗ꯭ꯔꯤ, ꯑꯗꯨꯒ ꯍꯦꯂꯤꯀꯣꯞꯇꯔꯗꯤ ꯌꯦꯛꯅꯕꯗꯒꯤ ꯀꯥꯞꯂꯛꯄ ꯑꯆꯝꯕ ꯈꯨꯠꯂꯥꯏ ꯃꯆꯥ ꯑꯃꯅꯁꯨ ꯁꯣꯛꯍꯟꯕ ꯌꯥꯏ, ꯑꯗꯨꯅ ꯇꯧꯒꯗꯧꯔꯤꯕ ꯑꯣꯄꯔꯦꯁꯟ ꯑꯁꯤ ꯌꯥꯝꯅ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯤꯑꯣꯏ ꯈꯔꯒ ꯃꯨꯛꯇꯤ ꯕꯥꯍꯤꯅꯤꯁꯤꯡꯒꯅ ꯍꯤꯒꯤ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ꯫ ꯖꯦꯅꯔꯦꯜ ꯑꯔꯣꯔꯥꯅ ꯍꯥꯏ, ꯃꯨꯛꯇꯤ ꯕꯥꯍꯤꯅꯤꯒꯤ ꯃꯇꯦꯡꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯃꯤꯆꯝꯒ ꯊꯦꯡꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯑꯌꯥꯝꯕ ꯀꯣꯛꯂꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯆꯠꯄ ꯃꯐꯝ ꯈꯨꯗꯤꯡꯗ ꯃꯈꯣꯏꯒꯤ ꯍꯤꯅ ꯇꯨꯔꯦꯜ ꯂꯥꯟꯊꯣꯛꯄꯤꯕꯒꯤ, ꯑꯗꯨꯒ ꯔꯤꯛꯁꯥꯅ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯍꯣꯟꯕꯤꯕꯒꯤ ꯃꯇꯦꯡ ꯄꯥꯡꯅꯅꯕ ꯍꯦꯛꯇ ꯊꯧꯔꯥꯡ ꯇꯧꯕꯤ꯫ ꯗꯤꯁꯦꯝꯕꯔ 12ꯗꯗꯤ ꯄꯗꯃꯥ ꯇꯨꯔꯦꯜꯒꯤ ꯅꯣꯡꯆꯨꯞ ꯑꯃꯁꯨꯡ ꯈꯥ ꯄꯥꯡꯕꯗ ꯂꯩꯔꯤꯕ ꯄꯥꯀꯤꯁꯇꯥꯟꯒꯤ ꯐꯣꯔꯁꯁꯤꯡꯗꯨ ꯃꯦꯘꯅꯥ ꯇꯨꯔꯦꯜꯒꯤ ꯅꯣꯡꯄꯣꯛ ꯂꯣꯝꯗ ꯀꯣꯏꯁꯤꯜꯂꯒ ꯊꯝꯂꯝꯃꯤ, ꯑꯗꯨꯒ ꯙꯥꯀꯥ ꯉꯥꯛꯅꯕ ꯍꯟꯗꯣꯔꯛꯄ ꯂꯥꯟꯃꯤꯁꯤꯡꯕꯨꯁꯨ ꯂꯝꯕꯤ ꯀꯛꯊꯠꯂꯝꯃꯤ꯫ ꯁꯃꯨꯗ꯭ꯔꯒꯤ ꯂꯥꯟꯐꯝꯗꯨ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯁꯕꯃꯦꯔꯤꯟ ꯒꯥꯖꯤꯅ ꯕꯦ ꯑꯣꯐ ꯕꯦꯡꯒꯣꯜꯗ ꯂꯩꯔꯝꯃꯤ, ꯃꯗꯨꯅ ꯑꯦꯌꯔꯀ꯭ꯔꯥꯐꯠ ꯀꯦꯔꯤꯌꯔ INS ꯕꯤꯀ꯭ꯔꯥꯟꯇ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯝꯃꯤ꯫ ꯁꯕꯃꯦꯔꯤꯟꯗꯨ ꯊꯤꯔꯒ ꯕꯤꯁꯥꯈꯥꯄꯠꯅꯝꯗ ꯂꯨꯞꯍꯟꯈꯤꯔꯝꯃꯤ꯫ ꯚꯥꯏꯁ ꯑꯦꯗꯃꯤꯔꯦꯜ ꯔꯣꯏꯅ ꯍꯥꯏ, ꯕꯦ ꯑꯣꯐ ꯕꯦꯡꯒꯣꯜꯗ ꯕꯤꯀ꯭ꯔꯥꯟ ꯂꯩꯔꯤꯕꯗꯨꯗ ꯌꯧꯕ ꯌꯥꯕ ꯁꯕꯃꯦꯔꯤꯟ ꯑꯗꯨꯃꯠꯇꯅꯤ, ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯆꯪꯈꯣꯟꯅ ꯊꯧꯔꯥꯡ ꯌꯥꯠꯂꯝꯃꯤ꯫ ꯕꯤꯁꯥꯈꯥꯄꯠꯅꯝꯗꯒꯤ ꯃദ്ꯔꯥꯁ ꯐꯥꯎꯕ ꯑꯦꯌꯔꯀ꯭ꯔꯥꯐꯠ ꯀꯦꯔꯤꯌꯔꯗꯨꯒꯤꯗꯃꯛ ꯂꯣꯖꯤꯁꯇꯤꯛꯀꯤ ꯄꯥꯎ ꯊꯥꯅꯔꯝꯃꯤ꯫ ꯑꯦꯌꯔꯀ꯭ꯔꯥꯐꯠ ꯀꯦꯔꯤꯌꯔꯗꯨꯗꯤ ꯃꯐꯝꯗꯨꯗ ꯂꯩꯇ꯭ꯔꯕꯁꯨ ꯑꯟꯗꯃꯥꯟꯗ ꯌꯥꯝꯅ ꯁꯥꯐꯕ ꯃꯐꯝꯗ ꯂꯩꯔꯕꯁꯨ ꯃꯗꯨꯒꯤꯗꯃꯛꯇ ꯆꯦꯛꯁꯤꯜꯂꯝꯃꯤ, ꯑꯗꯨꯕꯨ ꯘꯥꯅꯤꯗꯨ ꯕꯤꯁꯥꯈꯥꯄꯠꯅꯝꯗ ꯂꯩꯔꯝꯃꯤ ꯍꯥꯏꯅ ꯋꯥꯈꯜ ꯂꯥꯛꯈꯤ, ꯃꯔꯝꯗꯤ ꯃꯍꯥꯛ ꯂꯝꯕꯤꯗ ꯃꯔꯨꯑꯣꯏꯕ ꯊꯥꯎ ꯍꯥꯞꯈꯤ꯫ ꯃꯗꯨ ꯀꯂꯝꯕꯣꯗꯅꯤ ꯍꯥꯏꯕ ꯈꯪꯂꯛꯈꯤ ꯑꯃꯁꯨꯡ ꯘꯥꯅꯤ ꯐꯪꯅꯕ ꯊꯧꯔꯥꯡ ꯌꯥꯠꯈꯤ꯫ ꯚꯥꯏꯁ ꯑꯦꯗꯃꯤꯔꯦꯜ ꯄ꯭ꯔꯀꯥꯁꯅ ꯕꯤꯀ꯭ꯔꯥꯟꯀꯤ ꯈꯨꯗꯣꯡꯊꯤꯕ ꯀꯣꯛꯂꯕꯗ ꯑꯦꯌꯔꯀ꯭ꯔꯥꯐꯠ ꯀꯦꯔꯤꯌꯔꯒꯨꯝꯕ ꯑꯆꯧꯕ ꯖꯍꯥꯖꯇ ꯇꯥꯔꯒꯦꯠ ꯇꯧꯕ ꯍꯥꯏꯕꯁꯤ ꯊꯣꯏꯗꯣꯛꯄ ꯑꯃꯅꯤ, ꯑꯗꯨꯒ ꯇꯥꯔꯒꯦꯠ ꯑꯁꯤꯃꯅ ꯚꯥꯔꯠ ꯅꯦꯚꯤꯒꯤ ꯏꯖꯠꯁꯨ ꯃꯥꯡꯒꯗꯧꯔꯤꯕꯅꯤ꯫ ꯑꯩꯍꯥꯛꯅ ꯘꯥꯖ ꯂꯨꯞꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯐꯪꯈꯤ ꯑꯃꯁꯨꯡ ꯆꯥꯎꯔꯕ ꯄꯣꯠꯂꯨꯝ ꯑꯃꯒꯤ ꯑꯋꯥꯕ ꯀꯣꯛꯂꯝꯃꯤ꯫ ꯀꯪꯐꯥꯜꯒꯤ ꯂꯥꯟꯐꯝꯗꯁꯨ ꯑꯆꯧꯕ ꯆꯩꯊꯦꯡ꯫ ꯑꯅꯤꯁꯨꯕ ꯄꯦꯔꯥ ꯕꯠꯇꯥꯂꯤꯌꯟꯅ ꯗꯤꯁꯦꯝꯕꯔ 12ꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯇꯥꯡꯒꯦꯜꯗ
ꯄꯥꯔꯥꯗ꯭ꯔꯣꯞ ꯇꯧꯗꯨꯅ ꯄꯥꯀꯤꯁꯇꯥꯟꯒꯤ 93 ꯕ꯭ꯔꯤꯒꯦꯗꯄꯨ ꯃꯦꯃꯦꯟꯁꯤꯡ ꯁꯦꯛꯇꯔꯗ ꯙꯥꯀꯥ ꯆꯪꯁꯤꯟꯕꯒꯤ ꯂꯝꯕꯤ ꯀꯛꯊꯠꯂꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯄꯦꯔꯥꯒ꯭ꯔꯨꯄꯔꯁꯤꯡꯒꯤ ꯁꯥꯐꯅꯕ ꯊꯕꯛꯇ ꯃꯨꯛꯇꯤ ꯕꯥꯍꯤꯅꯤꯁꯤꯡꯅ ꯆꯥꯎꯔꯕ ꯊꯧꯗꯥꯡ ꯂꯧꯈꯤ꯫ ꯑꯦꯌꯔ ꯃꯥꯔꯁꯦꯜ ꯗꯤꯋꯥꯟꯅ ꯍꯥꯏ, 7 ꯑꯃꯦꯔꯤꯀꯥꯟ ꯐ꯭ꯂꯤꯠꯅ ꯕꯦ ꯑꯣꯐ ꯕꯦꯡꯒꯣꯜꯗ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯁꯤꯅ ꯙꯥꯀꯥ ꯃꯥꯏꯊꯤꯔꯦ ꯍꯥꯏꯕꯗꯨ ꯇꯥꯛꯂꯝꯃꯤ꯫ ꯃꯗꯨ ꯐꯪꯅꯅꯕ ꯑꯩꯍꯥꯛꯅ ꯂꯥꯟꯃꯤꯗ ꯍꯦꯟꯅ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯁꯤꯟꯗꯨꯅ ꯙꯥꯀꯥ ꯆꯪꯁꯤꯟꯕꯗꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯊꯨꯖꯤꯟꯅꯕ ꯈꯜꯂꯝꯃꯤ꯫ ꯂꯥꯟꯃꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯛꯅ ꯆꯪꯁꯤꯜꯂꯛꯄꯗꯤ ꯑꯋꯥꯡꯂꯣꯝꯗ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯙꯥꯀꯥꯒꯤ ꯑꯋꯥꯡꯂꯣꯝꯗ ꯄꯦꯔꯥꯗ꯭ꯔꯣꯞ ꯇꯧꯕꯗꯨ ꯐꯖꯅ ꯁꯤꯖꯤꯟꯅꯔꯝꯃꯤ ꯑꯃꯁꯨꯡ ꯃꯗꯨꯅ ꯙꯥꯀꯥ ꯂꯧꯁꯤꯟꯕꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯆꯥꯎꯅ ꯀꯥꯟꯅꯕ ꯑꯣꯏꯈꯤ꯫ ꯗꯤꯁꯦꯝꯕꯔ 12ꯗ ꯄꯥꯀꯤꯁꯇꯥꯟꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯦꯛꯇꯔꯁꯤꯡꯗ ꯆꯪꯖꯕ ꯍꯧꯔꯛꯈꯤ ꯑꯃꯁꯨꯡ ꯚꯥꯔꯠꯀꯤ ꯂꯥꯟꯃꯤꯅ ꯑꯋꯥꯡꯂꯣꯝꯗ ꯇꯥꯡꯒꯦꯜꯗꯒꯤ ꯑꯗꯨꯒ ꯅꯔꯁꯤꯡꯗꯤꯗꯒꯤ ꯅꯣꯡꯄꯣꯛꯂꯣꯝꯗ ꯙꯥꯀꯥꯔꯣꯝꯗ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣꯅ ꯂꯥꯟꯃꯤ ꯃꯀꯣꯛ ꯖꯦꯅꯔꯦꯜ ꯃꯅꯤꯛꯁꯣꯅ ꯄꯤꯕ ꯑꯍꯥꯟꯕ ꯄꯥꯎꯖꯦꯜ ꯑꯣꯏꯅ ꯁꯟꯗꯣꯛꯂꯝꯃꯤ, ꯃꯗꯨꯗ ꯖꯦꯅꯔꯦꯜ ꯅꯤꯌꯥꯖꯤꯗ ꯃꯍꯥꯛꯄꯨ ꯀꯣꯏꯁꯤꯟꯗꯨꯅ ꯊꯝꯂꯦ ꯑꯗꯨꯅ ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯇꯨꯅ ꯆꯪꯖꯔꯛꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯍꯥꯛꯄꯨ ꯖꯦꯅꯦꯚꯥ ꯀꯟꯚꯦꯟꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯣꯏꯅꯒꯅꯤ ꯍꯥꯏꯅ ꯊꯥꯖꯋꯥꯍꯩ ꯍꯥꯏꯔꯝꯃꯤ꯫ ꯃꯈꯣꯏ ꯂꯥꯟꯃꯤꯁꯤꯡꯅꯤ, ꯃꯈꯣꯏꯅ ꯂꯩꯉꯥꯛꯀꯤ ꯌꯥꯊꯪ ꯏꯟꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯑꯩꯒꯤ ꯀꯩꯁꯨ ꯂꯩꯇꯦ꯫ ꯃꯈꯣꯏ ꯊꯧꯅꯥ ꯂꯩꯅ ꯂꯩꯅ ꯂꯥꯟꯊꯦꯡꯅꯈꯤ ꯑꯃꯁꯨꯡ ꯃꯥꯏꯊꯤꯔꯦ꯫ ꯑꯗꯨꯅ ꯃꯈꯣꯏꯅ ꯂꯥꯛꯄꯗ ꯑꯩꯅ ꯃꯈꯣꯏꯕꯨ ꯌꯦꯡꯁꯤꯟꯒꯅꯤ꯫ ꯑꯩꯅ ꯃꯈꯣꯏꯕꯨ ꯕꯦꯔꯦꯛꯇ ꯊꯝꯒꯅꯤ, ꯅꯤꯡꯊꯤꯅ ꯇꯨꯝꯍꯟꯒꯅꯤ꯫ ꯃꯈꯣꯏ 139,000ꯒ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯇꯤꯛ ꯆꯥꯕ ꯕꯦꯔꯦꯛ ꯂꯩꯇꯕ ꯌꯥꯏ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡ ꯂꯩꯕꯥꯛꯇ ꯇꯨꯝꯍꯟꯒꯅꯤ꯫ ꯗꯤꯁꯦꯝꯕꯔ 18ꯗ ꯄꯦꯔꯥꯒ꯭ꯔꯨꯞꯁꯤꯡꯒ 95 ꯕ꯭ꯔꯤꯒꯦꯗꯀ ꯙꯥꯀꯥꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯖꯣꯏꯗꯦꯕꯄꯨꯔ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯅꯨꯡꯊꯤꯜ ꯄꯨꯡ 1:32ꯗ ꯄ꯭ꯔꯁꯤꯗꯦꯟ ꯌꯥꯍꯤꯌꯥ ꯈꯥꯟꯅ ꯅꯣꯡꯄꯣꯛ ꯄꯥꯀꯤꯁꯇꯥꯟꯒꯤ ꯒꯚꯔꯅꯔꯗ ꯂꯥꯟ ꯂꯣꯏꯁꯤꯟꯅꯕ ꯂꯧꯈꯠꯄ ꯌꯥꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯂꯧꯈꯠꯄꯒꯤ ꯑꯌꯥꯕ ꯄꯤꯔꯛꯈꯤ꯫ ꯑꯔꯨꯕ ꯃꯤꯇꯤꯡ ꯑꯃꯒꯤ ꯃꯇꯨꯡꯗ ꯒꯚꯔꯅꯔ ꯐꯝ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯑꯦꯌꯔ ꯃꯥꯔꯁꯦꯜ ꯗꯤꯋꯥꯟ ꯃꯤꯇꯤꯡ ꯇꯧꯔꯤꯉꯩ ꯃꯅꯨꯡꯗ ꯀꯔꯝꯅ ꯒꯚꯔꯅꯔꯒꯤ ꯌꯨꯝ ꯌꯧꯁꯤꯟꯈꯤꯕꯕꯨ ꯇꯥꯛꯂꯗꯨꯅ ꯍꯥꯏ, ꯑꯩꯈꯣꯏꯅ ꯃꯅꯥꯛ ꯅꯛꯄ ꯑꯣꯐꯤꯁꯇꯒꯤ ꯇꯨꯔꯤꯁ ꯃꯦꯞ ꯈꯔ ꯄꯥꯏꯔꯒ ꯌꯨꯝꯗꯨ ꯈꯪꯅꯕ, ꯆꯞ ꯆꯥꯕ ꯀꯥꯗꯨ ꯈꯪꯅꯕ ꯍꯣꯠꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯈꯪꯕ ꯉꯝꯗꯦ꯫ ꯃꯇꯝꯁꯨ ꯂꯩꯔꯝꯗꯦ꯫ ꯃꯗꯨꯗ ꯌꯥꯎꯔꯤꯕ ꯄꯥꯏꯂꯣꯠꯁꯤꯡꯗꯨꯗ ꯁꯟꯗꯣꯛꯅ ꯇꯥꯛꯅꯕ ꯃꯇꯝꯁꯨ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯅ ꯑꯩꯅ ꯃꯈꯣꯏꯗ ꯊꯥꯗꯣꯛꯅꯕ ꯑꯃꯗꯤ ꯃꯈꯥ ꯆꯠꯊꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯗꯤꯁꯦꯝꯕꯔ 14ꯒꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯗ ꯖꯦꯅꯔꯦꯜ ꯅꯤꯌꯥꯖꯤꯅ ꯑꯃꯦꯔꯤꯀꯥꯒꯤ ꯀꯣꯟꯁꯨꯂꯦꯠ ꯖꯦꯅꯔꯦꯜꯒꯤ ꯑꯣꯐꯤꯁꯇ ꯆꯠꯇꯨꯅ ꯖꯦꯅꯔꯦꯜ ꯃꯅꯤꯛꯁꯣꯒ ꯅꯣꯡꯃꯩ ꯀꯥꯞꯄ ꯂꯦꯞꯅꯕ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯁꯤꯐꯥꯏꯁꯤꯡ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯍꯟꯗꯅꯕ ꯄꯥꯎ ꯊꯥꯍꯜꯂꯝꯃꯤ꯫ ꯃꯅꯤꯛꯁꯣꯅ ꯃꯍꯥꯛꯀꯤ ꯆꯪꯁꯤꯜꯂꯛꯂꯤꯕ ꯂꯥꯟꯃꯤꯁꯤꯡꯗ ꯄꯥꯀꯤꯁꯇꯥꯟꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯆꯪꯖꯔꯕꯗꯤ ꯌꯥꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯖꯦꯅꯔꯦꯜ ꯖꯦꯀꯣꯕꯅ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝꯗꯨꯕꯨ ꯑꯩꯈꯣꯏꯅ ꯊꯨꯡꯂꯨꯕꯗ ꯄꯥꯀꯤꯁꯇꯥꯟꯒꯤ ꯂꯥꯟꯃꯤ ꯃꯀꯣꯛꯀ ꯂꯣꯏꯅꯅ ꯃꯄꯥꯟ ꯂꯝꯒꯤ ꯄꯥꯎꯃꯤ ꯀꯌꯥ ꯑꯃꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯕꯨ ꯑꯣꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯐꯅ ꯌꯥꯝꯃꯤ, ꯂꯣꯏꯅꯅ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯁꯀꯤ ꯃꯤꯍꯨꯠꯁꯤꯡꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯁꯥꯅꯕꯗ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯕꯨ ꯆꯪꯖꯕꯒꯤ ꯊꯧꯔꯝꯗ ꯃꯈꯣꯏꯒꯤ ꯊꯧꯗꯥꯡ ꯌꯥꯎꯗꯦ ꯍꯥꯏꯅ ꯑꯩꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯂꯝꯂꯒ ꯑꯩꯍꯥꯛ ꯅꯤꯌꯥꯖꯤꯒꯤ ꯍꯦꯗꯀ꯭ꯋꯥꯔꯇꯔꯔꯣꯝꯗ ꯈꯣꯡꯁꯥꯜꯂꯦ꯫ ꯁꯍꯔꯒꯤ ꯃꯆꯤ ꯃꯆꯤꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯟ ꯇꯧꯅꯔꯝꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯈꯣꯏꯅ ꯅꯤꯌꯥꯖꯤꯒꯤ ꯍꯦꯗꯀ꯭ꯋꯥꯔꯇꯔ ꯌꯧꯕꯗ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯝꯃꯤ꯫ ꯅꯣꯡꯃꯩ ꯀꯥꯞꯅꯕꯗꯨ ꯑꯩꯈꯣꯏꯁꯨ ꯇꯥꯔꯝꯃꯤ, ꯑꯗꯨꯒ ꯃꯨꯛꯇꯤ ꯕꯥꯍꯤꯅꯤ ꯀꯥꯡꯕꯨꯅ ꯑꯩꯈꯣꯏꯕꯨ ꯂꯝꯕꯤꯗ ꯂꯦꯞꯍꯜꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯅꯤꯌꯥꯖꯤꯒꯤ ꯍꯦꯗꯀ꯭ꯋꯥꯔꯇꯔꯗꯨ ꯂꯥꯟꯗꯥꯕ ꯄꯥꯝꯂꯝꯃꯤ꯫ ꯑꯩꯅ ꯃꯈꯣꯏꯗ ꯅꯤꯌꯥꯖꯤꯗꯤ ꯁꯔꯦꯟꯗꯔ ꯇꯧꯔꯒꯅꯤ, ꯑꯗꯨꯅ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕꯗꯨꯒꯤ ꯃꯔꯝ ꯆꯥꯕ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯆꯤ ꯃꯆꯤꯗ ꯂꯥꯟ ꯃꯆꯥ ꯈꯔ ꯊꯣꯛꯂꯤꯕ ꯑꯣꯏꯔꯕꯁꯨ ꯙꯥꯀꯥ ꯔꯦꯁ ꯀꯣꯔꯠꯇ ꯗꯤꯁꯦꯝꯕꯔ 13ꯒꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯄꯨꯡ 4:38ꯗ ꯏꯟꯁꯇ꯭ꯔꯨꯃꯦꯟ ꯑꯣꯐ ꯁꯔꯦꯟꯗꯔ ꯁꯍꯤ ꯇꯧꯅꯔꯝꯃꯤ꯫ ꯖꯦꯅꯔꯦꯜ ꯖꯦꯀꯣꯕꯅ ꯁꯔꯦꯟꯗꯔꯒꯤ ꯐꯣꯔꯃꯦꯂꯤꯇꯤꯁ ꯄꯨꯝꯕ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ꯫ ꯖꯦꯅꯔꯦꯜ ꯑꯔꯣꯔꯥꯅ ꯅꯤꯡꯁꯤꯡꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯁꯔꯦꯟꯗꯔꯗꯨꯒꯤ ꯋꯥꯔꯤ ꯁꯥꯅꯔꯝꯃꯤ꯫ ꯁꯔꯦꯟꯗꯔꯒꯤ ꯃꯁꯛꯇꯨ ꯑꯩꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯇꯧꯅꯕ ꯂꯦꯞꯂꯝꯃꯤ, ꯃꯔꯝ ꯑꯗꯨꯅ ꯁꯔꯦꯟꯗꯔꯒꯤ ꯊꯧꯔꯝꯗꯨ ꯔꯦꯁ ꯀꯣꯔꯁ ꯄꯥꯡꯊꯣꯛꯄꯅꯤ꯫ ꯇꯁꯦꯡꯅꯃꯛꯁꯨ ꯌꯥꯝꯂꯕ ꯃꯤꯌꯥꯝꯅ ꯃꯐꯝꯗꯨꯗ ꯇꯤꯜꯂꯝꯃꯤ꯫ ꯁꯔꯦꯟꯗꯔꯒꯤ ꯊꯧꯔꯝꯗꯨꯗꯤ ꯑꯍꯥꯟꯕꯗ ꯑꯩꯅ ꯑꯩꯒꯤ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯅꯥꯛꯇ ꯆꯠꯄ, ꯃꯈꯣꯏꯒꯤ ꯒꯥꯔꯗ ꯑꯣꯐ ꯑꯣꯅꯔ ꯂꯧꯕ, ꯑꯗꯨꯒ ꯒꯥꯔꯗ ꯑꯣꯐ ꯑꯣꯅꯔꯁꯨ ꯄꯥꯀꯤꯁꯇꯥꯟꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯄꯤꯕꯅꯤ꯫ ꯃꯗꯨꯗꯒꯤ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯁꯔꯦꯟꯗꯔ ꯊꯧꯔꯝꯒꯤ ꯁꯍꯤ ꯇꯧꯅꯕꯗꯨꯅꯤ꯫ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯁꯔꯦꯟꯗꯔ ꯇꯧꯕꯗꯨꯒꯤ ꯀꯜꯂꯕ ꯏꯊꯤꯜ ꯃꯤꯌꯥꯝꯗ ꯇꯥꯔꯝꯃꯤ꯫ ꯗꯤꯁꯦꯝꯕꯔ 13ꯗ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯏꯟꯗꯤꯔꯥ ꯒꯥꯟꯙꯤꯅ ꯅꯣꯡꯆꯨꯞ ꯊꯪꯕꯂꯣꯝꯗ ꯅꯥꯀꯜ ꯅꯥꯝꯃꯒꯤ ꯑꯣꯏꯕ
नोंमै काप्पा लेपनबा लाउथोक्लमी अमसुंग लानसु लोइरमे नोंपोक लोमदा बांग्लादेश हाइबा अमा लैबा हौरे अदुगा नोंचुप लोमदा पाकिस्तान की स्क्वायर माइल 5,400 हेनबा लमगी सरुक भारत की खुट तारे डिफेंस की 60,000 पैरामिलिटरी 2,000 जनवरी 12 सरेंडर तौकी शेख मुजीबुर रहमान बांग्लादेश की प्रधानमंत्री ओइना वासक लौरमी अखोई वासक ngakle ngasi tawbimal khangba jati asina lanphamdu thawai katkiba hero 3,300 henbabu ningsingli general jacob na kachari sradanjali sa sangum sikraba singi tade kangsi makol makoi gidi hingcha yaitambagi nongmai khonjal natana makoi gi laisondi oiri nongmai makolna laisol yaude kangsi su tade ayukki laison chu nongmai gi khonjal ne khonja singi bengulna मागी दमक खोंगहौरी हंदकी चही असी बांग्लादेश के निंगतंबगी चही यांखई सूबने हंदकी चही की मार्च थाद पांगथोकीबा बांग्लादेश नेशनल डे प्रोग्राम निमित्ता प्रधानमंत्री मोदी ना भारत मियाम की महुत सिंधुना बांग्लादेश की मियामदा याइफ पाउजेल पीखी साथियों हमारे साथ काजी नजरुल इस्लाम और गुरुदेव रविंद्रनाथ ठाकुर की समान विरासत की प्रेरणा है गुरुदेव ने कहा था काल नहीं आमादेर हाथे काराकारी कोरे ताई शबे मिले देरी कारो नहीं शहे को भू यानी हमारे पास गंवाने के लिए समय नहीं है हमारे पास बदलाव के लिए आगे बढ़ना ही होगा अब हम और देर नहीं कर सकते ये बात भारत और बांग्लादेश दोनों पर समान रूप से लागू होती है अपने करोड़ों लोगों के लिए उनके भविष्य के लिए गरीबी के खिलाफ हमारे युद्ध के लिए आतंक के खिलाफ लड़ाई के लिए हमारे लक्ष्य एक है इसलिए हमारे प्रयास भी इसी तरह एकजुट होने चाहिए मुझे विश्वास है भारत बांग्लादेश मिलकर तेज गति से प्रगति करेंगे मैं एक बार फिर इस पावन पर्व पर बांग्लादेश के सभी नागरिकों को अनेक अनेक शुभकामनाएं देता हूं और हृदय से आप सभी का बहुत बहुत धन्यवाद करता हूं भारत बांग्लादेश मैत्री चिरोजीवी हो इन्हीं शुभकामनाओं के साथ मैं अपनी बात को समाप्त करता हूं जय बांग्ला जय हिंद